ꯅꯪꯁꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯋꯥꯔꯤꯁꯦ ꯅꯣꯏꯅ ꯍꯦꯛꯇ ꯂꯦꯞꯊꯣꯛꯑꯝꯃꯤ ꯆꯨꯝꯗ꯭ꯔꯣ ꯑꯉꯥꯡꯗꯨꯅ ꯍꯥꯏꯗꯣ ꯅꯪꯒꯤ ꯋꯥꯕꯤ ꯂꯩꯔꯦ ꯋꯥꯕꯤꯅꯨ ꯑꯩꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯝꯅ ꯑꯗꯨꯝ ꯍꯤꯡꯖꯩ ꯅꯪ ꯌꯥꯝ ꯇꯜꯂꯒꯅꯨꯅꯦ ꯑꯩ ꯑꯣꯏꯅ ꯎꯅꯔꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯏꯅꯦ ꯑꯁꯦꯡꯕꯩꯔꯣ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯕꯨ ꯆꯍꯤꯗꯣ ꯉꯥꯡ ꯅꯠꯇ꯭ꯔꯦꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯅꯄꯥ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯦ ꯕꯥꯕꯣ ꯅꯨꯄꯤ ꯑꯐꯕ ꯑꯝꯇ ꯂꯥꯛꯇꯕꯩꯅꯦ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯂꯥꯛꯑ ꯂꯧꯖꯦꯕ ꯌꯦꯡꯖꯅꯤꯡꯗꯦ ꯃꯤꯒꯤ ꯑꯔꯣꯟ ꯑꯊꯨꯞꯄꯅꯦ ꯌꯦꯡꯕ ꯉꯝꯖꯔꯣꯏ ꯑꯩ ꯃꯁꯛꯁꯤꯒ ꯑꯗꯣ ꯆꯦ ꯊꯥꯗꯣꯏꯅ ꯍꯥꯏꯕ ꯏꯇꯩꯗꯣ ꯎꯅꯔꯨꯔꯕꯣꯕ ꯏꯇꯩ ꯀꯥꯏꯅ ꯊꯥꯖꯜꯂꯛꯀꯅꯤ ꯅꯪ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯍꯦꯟꯖꯜꯂꯤꯀꯣ ꯅꯪ ꯑꯁ ꯁꯨꯃꯥꯏꯅ 이반이 ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯦ ꯍꯟꯗꯛꯇꯤ ꯅꯪ 이나ꯛꯇꯒꯤ ꯁꯨꯡꯂꯥꯛ ꯂꯥꯛꯄꯜꯂꯔꯣꯏ ꯍꯥꯏꯔꯛꯑꯣꯕ ꯏꯇꯩꯗꯣ ꯀꯃꯥꯏ ꯇꯧꯒꯦ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯅꯥꯞꯄ꯭ꯔꯥ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕꯤꯔꯝꯃꯤꯁꯤꯕꯣ ꯅꯁꯛ ꯑꯗꯨ ꯐꯖꯔꯒ ꯄꯥꯕꯨꯡ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯕꯁꯨ ꯗꯗꯥꯁꯦ ꯑꯩ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕꯗꯤ ꯈꯪꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯅꯪꯒꯤ ꯊꯃꯣꯏꯕꯨꯗꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯅꯍꯥꯟꯒꯤꯗꯨꯅꯦ ꯀꯣꯛꯁꯤꯁꯨꯅꯦ ꯁꯥꯕꯗ ꯂꯣꯏꯔꯦ ꯅꯨꯃꯤꯠ ꯐꯕ ꯐꯠꯇꯕꯅꯦ ꯌꯥꯕꯨ ꯌꯥꯔꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯄꯨꯁꯜꯂꯣ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯁꯤ